ꯈꯪꯍꯟꯖꯕ ꯇꯣꯝ ꯀꯦꯕꯜ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯇꯣꯝ ꯀꯦꯕꯜ ꯑꯁꯤ ꯄꯦ ꯆꯦꯅꯦꯜ ꯑꯣꯟꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯕꯇ ꯅꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯑꯍꯦꯟꯕ ꯁꯔꯚꯤꯁꯦꯁ ꯀꯌꯥ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯖꯔꯒꯅꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯏꯁꯥꯒꯤ ꯀꯅꯦꯛꯁꯟꯒꯤ ꯊꯥꯒꯤ ꯐꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯤꯄꯦꯗ ꯃꯣꯗ ꯑꯣꯏꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯄꯟꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯒꯤ ꯐꯤ ꯊꯤꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥꯗ ꯎꯠꯆꯔꯤ꯫ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇ tomtv.co.in ꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯒꯤ ꯁꯦꯠ ꯇꯣꯞ ꯕꯣꯛꯁ ꯅꯝꯕꯔꯗꯨ ꯃꯦꯟꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯄꯤꯖꯔꯤꯕ ꯄꯦꯀꯦꯖ ꯂꯨꯄꯥ 350, 100 ꯅꯠꯇ꯭ꯔꯒ 150 ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯄꯦꯀꯦꯖ ꯑꯃ ꯈꯟꯕꯤꯔꯕ ꯃꯇꯨꯡꯗ ꯄꯦ ꯑꯣꯟꯂꯥꯏꯟꯗ ꯅꯝꯕꯤꯌꯨ꯫ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞꯇ ꯑꯗꯣꯝꯒꯤ ꯄꯦꯃꯦꯟꯠ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯄꯦ ꯅꯥꯎꯗ ꯅꯝꯕꯤꯌꯨ꯫ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯞꯇ ꯄ꯭ꯔꯤꯐꯔ ꯄꯦꯃꯦꯟꯠ ꯃꯦꯊꯗꯁ ꯈꯟꯕꯤꯔꯒ ꯄꯦꯃꯦꯟꯠ ꯇꯧꯕꯤꯅꯕ ꯈꯪꯍꯟꯖꯔꯤꯕ ꯇꯣꯝ ꯇꯤꯚꯤ ꯀꯦꯕꯜ ꯀꯟꯇꯦꯛ ꯅꯝꯕꯔ 8132089758 ꯅꯠꯇ꯭ꯔꯒ 8974279099